tongan ba Facebook page tagi de lokhochege Myanmar gi Luang Lone Township Thaninthari region da Dewai district leiba praja miyamna military army singi mathakta yaningdaba phongdoktuna makhoi peace pami haina nahan October gi tarik 3 2015 gi ahing nongyaida protest tawkre haidi makha tarakpada arambai tengwal gi lusing purel korangan ba khumanda ge de lokhochege popi kanana thai popi drugs kai da yoli WY karom dagi purai kanana yoli yeknaba singi lalong ni khangna nakhoina sari ba karigino haina pendaba phongdoki NSN GPRN gi collective leaders singna ZUF ki lusingba singbu santi gi wari sanana ba appeal tawri Nagagi political talks asigi final solution thengthaliba si tongan ma naga loop singi marakta leidiba internal division amasung Hidanabagi thawong asinani haina National Socialist Council of Nagaland NSCN Government of People's Republics of Nagaland GPRN gi collective leaders singi member Senam Yang Gangmaina Phongdokibaga loinana Jeliangrong United Front ZUF ki lusingba singna santigi wari sananaba thorakpa matam oire hairi wafama si Senam Yang na ngarang None district ki Nongmei 3 gi Baptist Church da pangthokpa nomagi oiba consultation and interaction program on current political situation of the Naga da phongdokibani mahakna makhatan hai Nagagi protection asi hojik chathari adubu West protest asigi final solution sing tintha liba asti Naga community singi marakta internal division sing leiba amadi hidanabagi thawong sing asina asaw maram oiri hojik oiriba Naga political dialogue asigi maru oiba sing paladuna hai ZUF ki lusingba singna peace negotiation tawnabagi damag thoraktuna amata oibagi tangai fadaba adu khangminaba matam yore mahakna hai GPRN ZNSCN gi Anouba initiative ki makada office branch mission haudokre hai riba mission asina dialogue amasung reconsultation tawduna Naga faction sing amasung group sing amato ina punsinabagi thawrang tawri Senam Yang na hai mission asigi manung chana Jeliangrong Inpui region da mission asibu mai paknabagi damag mahangna in charge oina puri consultative meeting aduda N Gangmei CAO Jela Jeliangrong region Gaipigin Gangmei deputy kiloncher KEYK affairs amasung RNCM RNTAM RNSON amasung RNYON gi mihusing Nongmei area gi village council gi executive member sing church leader social worker village chairman secretary naha amadi mahire singi lusingba singna sarugya ki namthak tawduna ITLF na kukizo miyam gi yamlaba senpam kaya khongat khabra haukiba sai lising ani kulhumdoi gi me ahumdagi thorakiba Manipur gi violence asida kukizo phru ki leiriba lam amadi mal changa thokuna thamnabagi damag mari leinaba court case thangatkani haiduna Churachandpura based tawba CSO Indigenous Tribal Leader Forum ITLF na miyamdagi yamlaba senbam kaya khongat krabaso hiramasigi matangda sahi ani handilaglabaso ngasi fawba court case file tawduna kukizo phru ki leiriba lam amadi mal changa senduna thamnana bahona de haina kukizo phru ki miyamgi maike degi ITLF ki mathakta pendaba phongdoragli kukizo phru ki miyangi yaifanabagi damag thabak tawribani hairiba ITLF na miyamda namthak tawduna yamlaba senmam kaya khongat khabra haibagi matangda tongan ba social media platform singda kukizo phru ki yamlaba miyoi kaya na comment tawnaragli asida natana miyamdagi yamlaba senfam ITLF na khongat kiba aduga mari leinana social media gi khuthangda yamlaba senfam sing adu handok hanaba online voting tawduna Miyangi pungning singsili nangkalamaromda Manipur da thokliba irang asina maram oiduna Churachandpur da hangba relief camp singda sedangduna leiba IDP singda lengang na piba compensation adu third party yaudana masagi account da direct benefit transfer DBT tawnanaba thawrang laukhatpada kuki khanglai lawampi KKL na athingba pirakpadagi makha taba process chathaba ngamdana leire hairi Junta gi strike na angang yauna miyoi kuntrani thoi hatkre Karen town da ahenba attack chathaba ngamkhre haina report amana phongdoragli ngarang numidang Myanmar da leiba region gi Songyu township ta
Candle light ki oiba Buddhist ki festival pangthoklingaida junta gi lanmi singna attack chatharaktuna angang kaya yauna mioi kunthani thoi hatkre amasong yangkhai henba romna asopa nangkhre amaromda juntana current state ta counter attack chathaduna town adugi ayamba saruk resistance force tagi munba ngamle haina phongdoragli ngarang numidang pung 8 lom tarakpada Buddhist lining chatpasingna thana mapung phaba masak ulakpa aduga loinana Thading Gyut haina Kangla light ki festival adu pangthoklingaida Myanmar junta gi paraglider singna bom ani thadaduna miyoi sing adu sikhibani haina phongdoragli mafam adu da thogdok adu bu thengna hawba miyoi emana phongdorakpada hingsa yaudaba lining basing adu gi marakta bom aduna masak khangdaba makai masa sing adu machet tahan ki haidi kumdali sing ani ge kunmathoi gi military ku chathakiba matangdagi songyu amasong Mongwa Township ani asida candle light ki oiba lining light son gi thoram adu pangthoktuna lakbani junta gi maiki degi Tang National Liberation Army na control tawba Northern State ki Siko amasong Namtu Township ta subom thada ki haidi Myanmar junta gi maiki degi Thailand ga tainaba Miyawadin gi kilometer 13 rom kharom na chelaga laiba leke koda Karen National Army gi defense adubu mapung fana thukaina ba counter attack chataba hawkre maduna maram oiduna mafam adu da leiba Karen National Liberation Army na lusingba resistance forcing adu yekan gon amasong seyon gon dagi maning handuna safagadaba mafam yengduna makhoi gi defense adu nauna senggatli haidi panba yabadi leke ko town ase kumdali sing aniga tara mangada nauna irang na mayum makai manghalaba matung imung manunggi miyoi kaya gi leifam oina semkibani adubu Japan gi Nippon Foundation na jauna mateng panglibani haidiba town adu punna wat taruk leirambadagi mamang sahi ki October 13 da Myanmar junta gi control adu Karen resistance forcing na mapung fana munkibani adubu masing yamlaba junta gi lanmi singna ngarangdagi mafam adu da thomjilaktuna resistance forcing adu wat manga amasung ahumdagi maning handuna wat taruk lomda changsin ba hawkre haidi Tiger German Rose semagi thabak khudaktagi lepkadabani haina ZUF na phongdorakre sing amadi tamgi tainaba jaliangrong amadi nagapurugi miyamna namna khundalaida duna leiriba foothillda Tiger Road German Road kaubani haiba lambi semliba amadi ain kaina popi thabagi thabak asi khudaktagi lepkadabani haina jaliangrong United Front ZUF ki Ministry of Information and Publicity Frankie Gonmaina khudek piduna thadorapa sirol amana phongdoragli sirol aduna makhata duna Jeliangrong Puruki leiba ancestral land asi kanaguma miyoi natraga kanglup kharana hiram amatada yekhai thingai ba amadi lam khochin bagi thabak chataba yaroi Manipur da thokliba irang asina maram oiduna lamdam asigi miyamna thengnariba awaba khudong chadaba se yengduna ngasi fawba ZUF na tumina khangduna leirakibani adubu makhatana Jeliangrong Puruki leiba fundamental rights ta violate tawduna singnaraglabadi ZUF na tumina khak yengduna leiroi haina su section wa thamlagli serol aduna makha taraduna kangchup amadi wafong tamanglonggi marakta leiriba Asian Development Bank ADB lambi paringda kuki arm group singna niyamgi wangmada checkpost hangduna achat awok tawriba Jeliangrong amadi naga community gi miyambu check tawduna awaba piriba asi khudaktagi lepkadabani kuki arm group singna chathariba thabak thawong asina mafam asida leiriba tonga kanglu phurup singi marakta irang thohanabagi maram ama oihale haina su phongdoragli loisilakpada pongringlong amadi talamlong area singda ain kaina popi thabagi thabak chatharagli basi khudaktagi lepnaba mari leinaba miyoi singda appeal tawbaga loinana Jeliangrong Puruki leiriba ancestral land ngak senduna ngamnaba hotnabada ZUF na matam chupada lepkani haina su phongdoragli Security Force na KG Sani Lumba Pitma Pansangba Country Med Rocket ama Surachanpur dagi fangkhre Security Force na Surachanpur District ki Surachanpur Police Station gi manung chanba S Lon Pai amadi Tuipong Village ki lonaba mafam amadagi KG Sani Lumba Pitma Pansangba Pokhaiba yaba amadi detonator yawba Country Med Rocket ama fangkhre haidi Nakalamaromda Manipur Police Control Room dagi thadorapa sirol amagi matung ina Sengmai Police Station gi manung chanba awang Sengmai dagi Manipur Police na miyoi ani dagi ganja KG kuntaruka gram chamri ga humdraga konana fare hai sirol asina makhata na hai faraba miyoi sing adudi Assam gi Kasa district ki Dakshin Kastudaram Village dagi
Ramjan Ahmad Langskar amadi Ukhrul District ki Taimeng Bilasdagi Minising Lunghar kawi haidi. Kar manungda miyoy ama siraga leiramle ngarang nungtil pung mari khara helakpa aduwaida Thawbal Police Station gi manung chana leiba Khengman maning imoynu lampak manakta kar amagi manungda nupa ama siraga leiramle pulis ki pawgi matung ina laikhidaba miyoy adugi masak maming khangma ngamle mahaki maming Goti Mayum Gora Sarama sahi kuntra apokpa laikhidaba Jibrozen Sarama kawi Thawbal Kiam Amurai Jamlaikai dagine hairi imung manungi maikaidagi Makhal Amatagi wakat tawdaroi haiduna asiba haksang laukre haina pulis ki pawasna makatari. Puya may thakibagi ningsing thawram numit October 9 da Makhal Amatagi Haraw Kumhei Pangthokpiganu haina pumanil na phongdorakre. Sahi khudingi puwari ki amamba numit handak sahi ki oinasu October 9 Mera ki taratare ni panba yumsa kaisa numita yumnam ke sos singha Community Hall Uripong Naurem Tongda Pangthokani numit asi yelhomi aikhoi ki leikha takiba numit ni maram aduna numit asida makhal khudimaki Haraw Kumhei film lila drama amadi hausina singba amata tawbiganu haina puya may thakibagi apunba ningsinglob pumanil na thadorakpa sirol amana hairi. Sirol asina makata na haribana ngasi malenda chawkhalaba lebak singna makoi gi mapa mapuna thamlamba makoi gi aruba document kaya bu ningthina nga chinana thambirambana atoba phurup singi mamangda chawkhana hingba ngamlibani South East Asia da sahi lising kaya maning makha tamba leibak oirakiba adungagi iramdam kanglaipak ngasigi Manipur asigi inat amasung Lainingi fajaraba top magun laijaraki adubu laibak thibadi mapan lamdagi Singsilakhiba hupuba nonglai nungsit aduna khunai inat amasung lining laisongi chatna rolda chauna saitheng piraki amuksu kalak zawba kharana puwari ki tangka kharada khunai fajaraba masak maral asi urutaruraga thengnaruraga yaikhai thingaiba manghaningba pokhankidaba sunate asigumba laibaktiba thaudok singi manungini mitai ayamba ningthau pamhaibana Panba English Singama Chate Kamapangi August 15 Thawangi Kulhumdoini Panba Yumsa Kaisagi Matungdagi Hauraga Mahangna Ningthau Oina Panba Loiba Matam Lisingamaga Chate Ka Nimpunipangi Me Nipan Kalengi Tarani Panba Yumsa Kaisa Pauba Sanglaba Sahi Kuntra Nipanga Thani Panga Numit Tarani Asigi Manungda Iramna Masigi Inatki Masakda Asuki Matik Yana Chauna Ikaiba Piraki Miyan Lamboiba Santidas Asumna Miyan Lamboiba Santidas Gosaina Mitai Mayekta Iba Lairik Ubada Ningthau Pamhaibada Lairik Sing Asidi Migi Lairik Nate Laigi Lairik ni Taibang Panbada Yamna Kupna Laiba Lairik ni Yamna Arubani Aduna Maida Namna Thadoko Haiki Madudagi Puya Lairik Apangwa Makai Kangla Utras Mamangda Pairamki Asumna tawduna purup asigi kangkhul malemgi leimaidagi muthatnaba Santidas Gosai amasung mahaki khongloi Narandas amasung Bagawan Das ka lautunaraga puyagi lairik sing mai thaki English sing ama chatter ka kuntrani thoigi meragi Taratareni panba nomaiji numita puya mai thaki haibasi tongan ba lairik kayana yamna mayek sengna iduna lagli numit asida thokiba puya mai thaki bagi numit asibu pumanil kanglaipangna Miyanga puna kusan aduna puwarigi amamba numit haiduna sahi khudingi ningsing thawram pangthoktuna lagli handak sahi oina su October 9 meragi taratare ni pan ba yumsa kaisa numita mapung oiba thawram oina yumnam keso singha community hall uripong naurem thongda ayupung tara taba matamda pangthokani puya mai thakiba numit ase yelhomi aikhoigi laikha takhigadaba numit ni haidaduna asigumba Chahi Chaniga Maudra Humdoi Suba, Puyamai Taki Bagin Ningsing Tauram Asida, Lebak Miyan Puna Saruk Yabiyo Haidi. Manipura Lupa Crowley Singamaga Chaniga Kunithoi Changna, Yumthong Kudingda Ising Fanganaba Honakiba, Jaldiban Misanda Asawa Senza Tumja Chataramba Tengnare Haina MP Bimol and Pongdora Cray. MP Angomsa Bimola Kojamna Koiramba Nupi Kaitelda, RO Water Plants in Kusina Cray. Manipur da lupa crowley singamaga chaniga kunithoi changna yumthong kudingda ising fanganaba honakiba jaldiban misanda achoba senja thumja chatharamba thengnare haina MP Bimol na phongdorakre wafama singarang kaisamthongda MP angomcha Bimol akoijangi yumna pangthokpa pawgi mifam amada mahangna pawmis singda phongdokhibani mahangna makhada na phongdokhibada jaldiban mission gi makhada Manipur gi oina mari lainaba ministry gi rekota yumthong lak ahonga lising kuntraum do ising fangale haina beneficiary gi maming matha report tawri
Punna Chadra Humdra Mapanga Sumna Yankai Mapan, Misanasigi Makada Ising Fangankre Haina Pali, Masigi Manungda Central Government ki Componenda, Lupa Cross Samaga Humdrani Panga, Lang Marfuni Toy, Amadi State Government ki Componenta, Lupa Cross Sama Kunmariga Lak Kuntra Ori, Handak President Rule Manungda, DIS Heist A Committee ki Chairman Amoina, Gram Pansayat ki Manung Chanba, Kungang Kayada Chatuna Yang Siluba Matamda Ising Pipe Samamdaba, Beneficiary List da Maming Matadi Palamba Mapam Kaya Tengnaki Haidi. Mahangna Pamising na Makata na Hai, Lamdamasigi Miyam na Jaldiban Mission gi website as Sangduna Beneficiary Sing, Ising Pangbra Draga Pangdabra Tidoktuna, FIR file Tauduna Achumba Aseng Bak Kangdok na Bahona Minasi Haina Su Apel Tauki. Delhi das Jensen Duna Leingak Sembada Honaribasi, Aruba Kongtang Oigani Haina Joy Kumar Pangthokpiganu BJP MLA kaya ama Delhi das Jensen Duna, State Asida Leingak ama Sembada Honaribasi, Aruba Kongtang Oigani, Anouba Leingak Sembada Ngamlabadi Apabani, Sembang Ngamhaudagadi Atopa Kari Option Oigani Haibang Ngamdri, NPP ki MLA Delhi da Satpa Yawi Hairiba Asida, NPP ga Hiram Amatada Mari Lainade, MLA Oiringai Asida, Minister Fam Ama Fangnaba Honaramba Yai Haina, NPP Manipur ki President, Yumnam Joy Kumar Pangthokpiganu, Wapamasi Ngarang Loktak de Celebration Thanga Amadi, Loktak Sport Academy Thanga na Sinduna, Kuntra Taruk Suba Loktak de gi Thauram Pangthokkiba aduga Mari Lainana Pangthokkibani, Ngarang gi Thauram aduga Mari Lainana, NPP ki General Secretary, Administration Surel Haisnam na Mahaki Apokpa Laikhidraba Haisnam Kulasandra Gimingda Katpa Loktak Lairembi Ground Stage Amasong Yumnam Joy Kumar na Sangaki Thauram Aduda Ex-Minister Haisnam Chanayaima NPP gi Vice President RK Rameswar NPP Manipur gi ITN Frontal Organization gi General Secretary Laitoizam Jayananda NPP Manipur gi CSO Art Press Resource and Advocacy General Secretary Yumnam Ratika, NPYF Manipur ki President Nongthombam Bidyarani Yauna, Maikay Adom na Lairiba Miyoi Kaya na Sarugyaki. Loktak de Celebration Thauram aduga Mari Lainana, Yumnam Joy Kumar na Lusingduna, Loktak Patanga Masa Kaya Sutadaki, Thauram aduga Mari Lainana, Yumnam Joy Kumar na Haikibada, State Asigi, Haudi Oidiba Pibam Asida, Hanagi se Minister Yauna BJP ki MLA kaya Delhi da Chatuna, Anouba Leingak ama Sembada Thaurang Libasti, Yamna Aruba Kongtang ama Oigani, Kongchat Asigi Matungda, Center na Ayaba Pibiraga, Anouba Leingak ama Semba natraga Semda Bahaiba Kangmangamdri, Anouba Leingak ama Semba Ngamlagadi State Asigi Oina Yamna Phaba Oigani, Adubo Semba Ngamdragadi Mathangda Kari Taugani Haiba Kangmangamdri, Aruba Oigani. NPP ki MLA khara Delhi ki khongchata yauriba asigi matangda NPP ga mari amata leinade mahaki personal oina chelamba yai hairi Anouba Leingak ama semlaga minister fam ama fanglagani haibagi asada chelamba yai BJP na Leingak ama semgani haibagi matangda party level da pau phaurakpa leite haina Yumnam Joy Kumar na phongdoki Nakalamaromda Loktak Pat asilamda masigi lengdrabalan amani Pat asina state asigi semelon da asoba thaudang ama lawbaga loinana akoibada leiriba miyangi hotnabagi lambi asti akoibada leiriba miyangi hingnabagi lambi asti oiribani adubo pat asi haudik aruba phibam amada leiri haina phongdoki Jingmi tami pot lana duna hauchongbagi thauram Pangthokpiganu mera hauchongbagi thauram yamna top topa kumhei ni haina leisemba sana jawbana singthakre State Level Organization Committee on Mera Hausongba 2025 na sinuna tongan banat ki oiba kumhei sing amadi singboroi tamboroi sing amaga khudol pot lana duna state ki thakta Mera Hausongba gi thauram Pangthokpiganu Mera Hausongba gi thauram asdi malengi mafam amada da leitaba yamna top topa kumhei makhal amani haina Rajya Sabha gi MP su oiriba ningthau leisema sana jawbana phongthokpiganu Ayuki pung mapan tarak pada ningthau leisema sana jawba amadi masing yamlaba aramai tenggol gi tenggoloi singmi amadi tamis dingi apunba khongchat ama sana konungdagi Kangla tamna lakhi angom ningthau poirei ton mari leinaba sana konungi famnaiba sing yauna Kangla da pangthokpa thauramda ningthau leisema sana jawbana mera men tongki nat ki sanabi amata kaihandana kabuigi amaiba kamchon gangmu mai kabuina Yenkhong tambagi thauram pangthoki amasung singmi tami masin manau ni haiba utpagi khudam oiriba mera thaumai thanki State Level Organizing Committee on Mera Hauchongmana pangthokiba thauram aduda Art and Culture gi Commissioner Hais Gyan Prakash
BJP Manipur Pradesh ki President Adhikari Mayum Sarda amasung Manipur University of Culture gi BC Professor Paunam Gunindro Tangkhul Kapui Maring amadi atay singmi gi lusingba singsu sarug yaki. Delhi da satuna khong pairaga Leingak semjage haijagadra haina ibobina phongdorakre. Manipur gi miyam na mapung phaba right pikraba matungda BJP MLA singna Delhi da amuk chalaga makhong paiduna Leingak semge haijakhigadra haina CLP gi leader Okram ibobina phongdorakre. Miyangi mafam sinba thungna Indian National Congress na chathariba Vote Chor Gandhi Chor campaign ki saruga ma oina ngarang Khetrigao Block Congress Committee na sinduna constituency asigi hanagi MLA Muhammad Amin Shah gi Khetri Begundu laiba yumna pangthokre. Signatory campaign anduda hanagi si Minister Okram Ibobi, MLA Thoksom Lokesor, hanagi MLA and Loken Muhammad Fazur Rahim amadi Manipur Pradesh Congress Committee ki Executive Committee ki member kayana maru oiba mithunglan sing oina sarugyaki. Tharanga mari lainana o Ibobi na hai BJP ka zaminariba Khetrigao gi MLA na mahang masana kariguma amata sinadre hairabaso party asigi matung adumak induna lairi haina